ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯨꯡꯁꯤ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯃꯨꯕꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯌꯨ ꯉꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯥꯎꯈꯣꯡ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯨꯡꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯠꯇ ꯃꯋꯥ ꯂꯧꯗꯦ꯫ ꯍꯨꯔꯥꯟꯕ ꯆꯥꯛꯂꯦꯝ ꯆꯥꯕ ꯍꯨꯔꯥꯟꯕꯤꯒꯤ ꯃꯆꯥꯁꯤꯡꯁꯦ ꯍꯥꯏ ꯅꯋꯥ ꯑꯃꯠꯇ ꯂꯧꯗꯦ꯫ ꯀꯅꯥ ꯂꯩ ꯊꯣꯔꯛꯑꯣ, ꯑꯐꯥꯎ ꯁꯥꯕ ꯍꯨꯔꯥꯟꯕ ꯍꯥꯠꯇꯣꯛꯀꯦ ꯂꯣꯏꯅ꯫ ꯑꯃꯨꯕꯤꯅ ꯑꯃꯨꯛ ꯂꯥꯎꯔꯒ ꯂꯥꯛꯑꯦꯅꯦ ꯇꯧꯔꯤꯕꯁꯤ꯫ ꯍꯣ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ, ꯁꯣꯏꯗꯅ ꯈꯠꯅꯔꯛꯄ ꯇꯥꯔꯦ, ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ꯫ ꯅꯪꯅ ꯀꯔꯤ ꯈꯪꯉꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ? ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯔꯤ ꯂꯩꯅꯕꯤ? ꯅꯪꯒꯤ ꯑꯔꯣꯟꯕ ꯅꯨꯄꯥꯗꯨ ꯄꯨꯊꯣꯔꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪ ꯁꯣꯏꯗꯅ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯔꯅꯤ꯫ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅ? ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯉꯥꯡꯂꯤꯕ ꯑꯁꯤꯕꯣ? ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯁꯦ, ꯑꯗꯨꯒ ꯄꯣꯊꯥꯕꯤꯔꯣ꯫ ꯀꯔꯤ ꯑꯣꯏꯗ ꯄꯥꯗꯕ? ꯅꯪꯒꯤ ꯂꯝꯆꯠ ꯑꯩꯅ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯥ ꯑꯣꯛꯇꯕꯤ? ꯇꯣꯝꯕꯨꯡ ꯑꯗꯨꯅ ꯑꯃꯨꯕꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯈꯥꯝꯗꯣꯛꯆꯩ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨꯁꯨ ꯇꯣꯝꯕꯨꯡꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤ ꯆꯪꯗꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤ ꯆꯪꯂꯛꯄ ꯑꯗꯨꯗꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯇꯣꯝꯕꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ꯫ ꯑꯃꯨꯕꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯐꯨꯕꯒꯤ ꯆꯩꯅꯥ ꯑꯗꯨ ꯐꯔꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯔꯝꯃꯤ꯫ ꯌꯨꯝ ꯊꯪꯅꯕꯒꯤ ꯎꯔꯤꯔꯩ ꯍꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯎꯔꯤꯔꯩꯌꯥ, ꯎꯔꯤꯔꯩꯌꯥ, ꯑꯕꯣ ꯂꯥꯛꯏꯕ꯭ꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ? ꯀꯔꯤ ꯇꯧꯔꯤꯅꯣꯅꯦ ꯅꯪꯕꯣ? ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯉꯥꯏꯍꯥꯛ ꯍꯤꯞꯂꯨꯕꯅꯤ, ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯗ꯫ ꯀꯔꯤ ꯂꯩꯔꯒꯦ ꯑꯕꯣꯛꯄꯨ? ꯅꯍꯥꯟ ꯈꯠꯅꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯣ, ꯃꯃꯥꯡꯒꯤ ꯇꯥꯗ ꯏꯕꯣꯇꯣꯟꯗꯣ ꯅꯍꯥꯟꯋꯥꯏ ꯑꯩꯒꯤ ꯑꯄꯣꯝꯕ ꯑꯃ ꯂꯩꯕ, ꯑꯗꯨ ꯌꯦꯡꯍꯜꯂꯨꯔꯦ, ꯑꯗꯨꯗꯒꯤ ꯑꯩꯒ ꯃꯔꯤ ꯂꯩꯅꯔꯦꯌꯦ꯫ ꯑꯗꯨꯒꯤꯅꯤ ꯑꯗꯨꯝ ꯏꯔꯥꯡ ꯊꯣꯛꯂꯤꯕꯁꯤ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯗꯨꯛ ꯀꯨꯏꯔꯕ ꯑꯗꯨꯕꯣ? ꯃꯤꯒꯤ ꯃꯆꯥ ꯃꯃꯧꯗꯨꯅ ꯇꯥꯔꯗꯤ ꯍꯥꯠꯄꯤꯈꯤꯕ ꯇꯥꯔꯦꯅꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯈꯪꯗꯦ ꯑꯩꯗꯤ ꯌꯨ ꯊꯛꯆꯤꯜꯂꯒ ꯍꯜꯂꯛꯂꯒꯅꯦ ꯏꯃꯨꯡꯗ ꯏꯔꯥꯡ ꯍꯦꯛꯇ ꯊꯣꯛꯏ꯫ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯗꯤ ꯏꯃꯨꯡꯗꯒꯤ ꯄꯥꯛꯅꯁꯨ ꯊꯣꯔꯛꯇꯦ, ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯊꯣꯛꯅꯤꯡꯉꯦ ꯑꯩꯁꯨ, ꯌꯨ ꯉꯥꯎꯔꯒ ꯑꯗꯨꯝ ꯍꯜꯂꯛꯄ ꯑꯁꯤꯗ꯫ ꯌꯨꯝꯗ ꯂꯩꯍꯧꯗ꯭ꯔꯗꯤꯅꯦ ꯍꯦꯛꯇ ꯎꯅꯕ ꯆꯠꯂꯤꯔꯥ ꯑꯗꯨ ꯇꯧꯔꯤꯔꯥ ꯍꯦꯛꯇ ꯇꯧꯔꯛꯏ꯫ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯆꯗ꯭ꯔꯕꯅꯤ꯫ ꯉꯥꯏꯈꯣ, ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤꯗꯣ ꯊꯪꯅꯕ ꯈꯨꯜꯗ ꯃꯣꯏꯒꯤ ꯃꯈꯨꯔꯥꯒ ꯄꯨꯟꯅ ꯂꯩꯈꯤ ꯍꯥꯏ, ꯆꯨꯝꯕ꯭ꯔꯣ? ꯍꯣꯏ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯃꯍꯩ ꯃꯁꯤꯡ ꯈꯔ ꯍꯩꯖꯔꯕꯗꯤ ꯐꯩ ꯍꯥꯏꯗꯨꯅ ꯃꯈꯨꯔꯥꯅ ꯄꯨꯈ꯭ꯔꯦ꯫ ꯐꯔꯦ, ꯃꯈꯥꯒꯤ ꯂꯥꯏ ꯃꯥꯟꯕꯤꯁꯤꯡ ꯑꯁꯤꯒ ꯇꯤꯟꯅꯗꯣꯏ ꯁꯔꯨꯛꯅꯦ ꯑꯗꯨꯝꯅ ꯇꯧꯔꯤꯗꯣ ꯐꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯁꯅꯥꯍꯜ ꯑꯁꯤꯕꯨ ꯃꯆꯥꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯊꯤꯡꯒꯦꯗꯤ ꯍꯥꯏꯗꯦ, ꯑꯗꯨꯒ ꯃꯆꯥꯁꯤꯅ ꯇꯧꯔꯤꯕ ꯃꯈꯩ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯃꯣꯏꯒꯤ ꯃꯆꯥꯁꯤꯡꯁꯦ ꯇꯤꯟꯅꯍꯟꯒꯅꯨ ꯏꯕꯦꯝꯃ꯫ ꯍꯣꯏ ꯑꯕꯣꯛ, ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ, ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯑꯩ꯫ ꯂꯣꯏꯗ꯭ꯔꯤꯕ ꯑꯝꯇ ꯌꯦꯡꯂꯨꯒꯦ꯫ ꯍꯣꯏ ꯌꯦꯡꯖꯔꯨꯔꯣ, ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯕꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯨꯡ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯃꯆꯥꯁꯤꯡꯕꯨ ꯇꯨꯝꯂꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯕꯨꯡꯅ ꯃꯤꯅꯥꯏ ꯃꯆꯥꯁꯥ, ꯅꯣꯏꯒꯨꯝꯕꯁꯤꯡꯁꯤꯒ ꯌꯨꯝꯊꯪꯅꯔꯨꯗꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯅꯥꯏ ꯃꯆꯥ ꯍꯥꯏꯒꯦ ꯅꯣꯏꯗꯤ꯫ ꯍꯨꯔꯥꯟꯕ, ꯅꯣꯏ ꯀꯌꯥꯝ ꯐꯥꯎꯒꯦ? ꯊꯣꯔꯛꯎꯅꯦ, ꯍꯥꯠꯇꯣꯛꯀꯦ ꯂꯣꯏꯅ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯎꯔꯤꯔꯩꯒꯤ ꯃꯆꯥ ꯏꯕꯣꯍꯜ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕ ꯆꯦꯟꯊꯣꯔꯛꯇꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯏꯕꯣꯕꯣꯛ, ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯉꯥꯡꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯨꯔꯥꯟꯕ ꯊꯕꯛ ꯇꯧꯈꯤꯒꯦ? ꯏꯕꯣꯕꯣꯛꯀꯤ ꯄꯣꯠ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ꯭ꯔꯥ? ꯋꯥꯔꯛꯇꯕꯒꯤ ꯃꯆꯥꯁꯥ ꯍꯨꯔꯥꯟꯕ! ꯍꯨꯔꯥꯟꯕꯕꯨ ꯐꯣꯡꯅ ꯍꯨꯔꯥꯟꯕ꯭ꯔꯥ? ꯅꯄꯥꯗꯨꯅ ꯉꯟꯅ ꯍꯨꯟꯗꯣꯛꯂꯝꯂꯕꯅꯤꯅ ꯍꯨꯔꯥꯜꯂꯒ ꯆꯥꯗ꯭ꯔꯕꯗꯤ ꯅꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯒꯅꯤ? ꯁꯅꯥꯇꯣꯝꯕꯅ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯕꯤꯕ ꯉꯝꯒꯗ꯭ꯔꯣ? ꯃꯤꯅꯥꯏ ꯃꯆꯥ, ꯅꯪ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯅꯋꯥ ꯂꯧꯗꯦ꯫ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯂꯥꯎ ꯈꯣꯡꯕ ꯈꯛꯇꯅꯤ, ꯄꯤꯀꯤꯊꯤ! ꯇꯣꯝꯕꯨꯡ ꯁꯥꯎꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯇꯣꯝꯕꯕꯨ ꯈꯧꯔꯤ ꯃꯦꯠꯂꯝꯃꯤ꯫ ꯏꯕꯣꯍꯜ ꯃꯅꯥꯎꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯩ꯫
ꯎꯔꯤꯔꯩꯅ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯀꯅꯥ ꯂꯩꯒꯦ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯌꯨ ꯉꯥꯎꯕ ꯃꯐꯠꯇꯁꯤꯅ ꯃꯤ ꯍꯥꯠꯇꯧꯔꯦ ꯃꯤ ꯈꯔꯁꯨ ꯆꯪꯗꯨꯅ ꯈꯥꯝꯂꯝꯃꯤ ꯑꯃꯨꯕꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯅ ꯋꯥꯟꯊꯔꯝꯃꯤ ꯁꯅꯥꯇꯣꯝꯕ ꯏꯕꯣꯍꯜ ꯑꯃꯗꯤ ꯇꯣꯝꯕꯨꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯝꯃꯤ ꯑꯃꯨꯕꯤꯕꯨꯁꯨ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯎꯔꯤꯔꯩ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯉꯥꯡꯂꯝꯃꯤ ꯎꯔꯤꯔꯩꯅ ꯌꯨꯝ ꯊꯪꯅꯔꯒ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯉꯝꯖꯔꯔꯣꯏ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯋꯥꯌꯦꯟꯕꯤꯌꯨ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯂꯒ ꯅꯍꯥꯟ ꯃꯈꯩ ꯑꯁꯤ ꯈꯥꯡꯕꯅꯤ ꯑꯩꯈꯣꯏꯗꯤ ꯂꯩꯃꯤꯟꯅꯕ ꯉꯝꯖꯔꯔꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯅꯤꯅ ꯉꯥꯏꯈꯣ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯟꯅ ꯍꯥꯏꯈꯤꯅꯨ ꯏꯕꯨꯡꯉꯣ ꯇꯣꯝꯕꯨꯡ ꯀꯔꯝ ꯇꯧꯒꯦ ꯍꯥꯏꯕ ꯅꯪꯅ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯌꯨ ꯉꯥꯎꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯛꯂꯒ ꯆꯩꯕ ꯑꯁꯤꯗ ꯃꯤ ꯂꯣꯏꯅ ꯁꯥꯎꯅꯔꯤ ꯊꯛꯂꯨ ꯆꯥꯔꯨꯔꯕꯗꯤ ꯇꯨꯃꯤꯟꯅ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕꯁꯨ ꯃꯌꯥꯏ ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯤ ꯒ꯭ꯌꯥꯟ ꯇꯥꯎꯅ ꯏꯕꯣ ꯎꯔꯤꯔꯩꯅ ꯏꯆꯥꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅ ꯂꯩꯍꯧꯔꯤꯕꯅꯤ ꯃꯌꯥꯝꯕꯁꯨ ꯈꯔ ꯁꯣꯛꯍꯧꯔꯤꯕꯅꯤ ꯃꯌꯥꯝꯅ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯗꯤ ꯌꯨꯝꯊꯪꯅꯅ ꯂꯩꯒꯗꯕ ꯐꯥꯎ ꯀꯤꯖꯩ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯌꯨꯝ ꯍꯣꯡꯂꯕꯁꯨ ꯍꯣꯡꯖꯈ꯭ꯔꯒꯦ ꯉꯥꯏꯈꯣꯅꯦ ꯎꯔꯤꯔꯩ ꯅꯪꯕꯣ ꯃꯌꯥꯝꯅ ꯐꯅꯕ ꯇꯧꯒꯅꯤꯅꯦ ꯀꯔꯤꯒꯤ ꯌꯨꯝ ꯍꯣꯡꯂꯨꯒꯅꯤ ꯍꯥꯏꯒꯦ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛ ꯈꯠꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯍꯥꯏꯕꯗꯨꯅꯤꯅꯦ ꯏꯕꯨꯡꯉꯣ ꯇꯣꯝꯕꯨꯡ ꯍꯟꯗꯛꯀꯤꯗꯤ ꯉꯥꯛꯄꯤꯔꯒꯦ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏꯀꯣ ꯑꯃꯨꯕꯤꯅ ꯗꯥꯗꯥ ꯍꯟꯗꯛꯀꯤꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯣ ꯃꯇꯨꯡ ꯑꯃꯨꯛ ꯇꯧꯖꯔꯔꯣꯏ ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯧꯗꯅꯕꯁꯨ ꯇꯧꯖꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯄꯨꯝꯕ ꯍꯟꯈꯤꯔꯝꯃꯤ ꯇꯣꯝꯕꯨꯡ ꯂꯝ ꯌꯥꯝꯅ ꯀꯔꯥꯝꯕ ꯃꯤꯅꯤ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯍꯣꯟꯁꯤꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯊꯣꯜꯂꯝꯃꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅ ꯊꯣꯜꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯥꯕꯨ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯅꯔꯝꯃꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯁꯅꯥꯍꯔꯅ ꯏꯕꯣꯛ ꯑꯃꯨꯕꯤ ꯂꯩꯕ꯭ꯔꯣ ꯍꯣ ꯂꯩꯌꯦ ꯀꯅꯥꯅꯣ ꯑꯩꯅꯦ ꯑꯕꯣꯛ ꯁꯅꯥꯍꯔꯅꯦ ꯍꯩꯃꯥ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯅꯪꯕꯣ ꯑꯕꯣꯛ ꯍꯣꯏꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯂꯩꯔꯕꯗꯤꯅꯦ ꯈꯖꯤꯛꯇ ꯂꯧꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯂꯩꯌꯦ ꯂꯧꯑꯣ ꯑꯗꯨꯗꯤ ꯈꯔ ꯄꯤꯕꯤꯔꯛꯑꯣ ꯅꯣꯡ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯈꯔ ꯍꯨꯜꯍꯧꯒꯦ ꯍꯣꯏ ꯑꯗꯣ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯔꯤ ꯇꯧꯔꯤꯒꯦ ꯃꯤꯅ ꯀꯩꯅꯣ ꯌꯥꯝ ꯉꯥꯡꯅꯩꯅꯦ ꯎꯔꯤꯔꯩꯒꯤ ꯃꯁꯨ ꯅꯨꯄꯤꯗꯨꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯡꯒ ꯇꯤꯟꯅꯗꯅꯕꯅꯤ ꯍꯥꯏꯗꯅ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯊꯝꯈ꯭ꯔꯤꯅꯦꯌꯦ ꯕꯦꯝꯃ ꯇꯤꯟꯅꯍꯜꯂꯨꯅꯨ ꯂꯥꯛꯑꯁꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯃꯛꯀꯤ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯗꯨꯅ ꯀꯌꯥꯝ ꯐꯕ ꯍꯦꯟꯕꯅꯤꯅ ꯍꯥꯏꯌꯦ ꯕꯦꯝꯃ ꯑꯩꯅ ꯍꯥꯏꯗꯅ ꯍꯥꯏꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯁꯨ ꯅꯆꯥꯗꯣ ꯃꯈꯣꯏꯒ ꯇꯤꯟꯅꯗꯅꯕ ꯐꯥꯖꯤꯜꯂꯨ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯃꯤꯁꯤꯡꯁꯦ ꯁꯤꯕꯨ ꯁꯤꯗ꯭ꯔꯕꯗꯤ ꯃꯑꯣꯡ ꯌꯥꯝꯅ ꯊꯦꯡꯅꯗꯧꯔꯤ ꯍꯪꯒꯥꯝ ꯃꯔꯨꯗꯨ ꯄꯤꯕꯤꯔꯛꯑꯣ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯍꯣꯏ ꯄꯨꯈ꯭ꯔꯣ ꯑꯩꯁꯨꯅꯦ ꯈꯤꯠꯇ ꯍꯨꯟꯖꯤꯜꯂꯨꯕ ꯇꯥꯔꯦ ꯆꯔꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯁꯅꯥꯍꯜ ꯑꯃꯗꯤ ꯑꯃꯨꯕꯤ ꯃꯈꯣꯏꯒꯤ ꯃꯊꯧ ꯇꯧꯅꯕ ꯆꯠꯅꯈꯤꯔꯝꯃꯤ ꯑꯃꯨꯕꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯄꯥꯟ ꯊꯣꯛꯍꯜꯂꯝꯗꯦ ꯃꯤ ꯀꯌꯥ ꯇꯤꯟꯅꯍꯜꯂꯝꯗꯦ ꯑꯃꯨꯕꯤ ꯑꯗꯨ ꯎꯔꯤꯔꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯎꯔꯤꯔꯩ ꯑꯕꯣꯛꯂꯣ ꯀꯩ ꯂꯩꯔꯒꯦ ꯑꯕꯣꯛ ꯁꯅꯥꯇꯣꯝꯕꯗꯨꯕꯨ ꯐꯔꯕ꯭ꯔꯣ ꯀꯝꯗꯧꯔꯒꯦꯅꯦꯍꯦ ꯆꯪꯂꯛꯀꯦ ꯇꯧꯔꯒ ꯁꯨꯡꯉꯝ ꯉꯝꯗꯦ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩꯗ ꯈꯔꯗꯤ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯈꯣꯟꯖꯦꯜꯒꯗꯤ ꯍꯦꯛ ꯁꯤꯔꯦ ꯁꯥꯎꯔꯅꯨꯀꯣ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯏꯀꯥꯏꯕ ꯌꯥꯝ ꯅꯪꯉꯤ ꯑꯣꯟꯊꯣꯛꯄ ꯅꯨꯄꯥ ꯑꯃꯗ ꯍꯦꯛ ꯑꯩꯁꯨ ꯌꯨꯝ ꯄꯥꯜꯂꯨ ꯑꯣꯟꯊꯣꯛꯅ ꯄꯦꯟꯗꯦ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤ ꯑꯗꯨ ꯀꯞꯆꯔꯝꯃꯤ ꯎꯔꯤꯔꯩ ꯑꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯌꯥꯔꯤꯁꯦ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯕꯣꯛ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛ ꯈꯠꯅꯕ ꯑꯃꯨꯛ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯑꯕꯣꯛꯁꯤꯗꯤ ꯍꯣꯏ ꯅꯣꯏꯅꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯑꯩꯁꯨ ꯅꯣꯏꯗ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯌꯨ ꯉꯥꯎꯔꯒ ꯑꯃꯨꯛ ꯍꯜꯂꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯑꯃꯨꯕꯤ ꯑꯗꯨ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯁꯨꯃꯥꯡꯗ ꯐꯝꯂꯗꯨꯅ ಕನಾನ ಕರಿ ತೌಬ ಹಾಯ್ನ ಯೆಂಗ್ದುನ ಲೈರಮ್ಮಿ ಅಂಗಾಂಗ್ ಮಯಾಮ್ ಅಮ ಸಾನಬ ಲಾಕ್ಲಮ್ಮಿ ಅಮುಬಿ ಅದುನ ಹೈ ಸ್ವಾಯ್ದ ಸಾನಬ ಯಾರೋಯ್ ನೋಯ್ ನೋಯ್ಗೆ ಸುಮಾಂಗ್ನ ಸಾನರುಸು ꯖꯦꯖꯥ ತಾನಿಂಗ್ದೆ ಸನಾಹಗಿ ಮಚಾ ಸನಾಥೋಯ್ನ ಮೊಯ್ಗೆ ಮರಮ್ದ ಸಾನಬಸು ನತ್ತೆ ಕೈನೋ ಖಂಗ್ದೆ ಮಸಿ ನುಪಿಸೆ ಯಾಮ್ ನುಂಗ್ಸಿದೆ
ꯃꯣꯏꯗꯧꯅ ꯃꯤ ꯑꯃꯠꯇ ꯇꯤꯟꯅꯗꯕꯤꯗ ꯌꯨꯝꯗ ꯑꯗꯨꯝ ꯑꯉꯥꯎꯕꯗꯧꯅ ꯂꯩꯌꯣ ꯍꯥꯏꯔ ꯈꯪꯗꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯕꯤꯅ ꯅꯣꯏꯗ ꯅꯠꯇꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯎꯔ ꯍꯥꯟꯅꯣꯏ? ꯁꯅꯥꯊꯣꯏꯅ ꯀꯔꯤꯅꯣ ꯑꯕꯣ, ꯅꯣꯏꯒꯤ ꯁꯨꯃꯥꯡꯗ ꯁꯥꯟꯅꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯂꯥꯡꯕ ꯇꯥꯅꯤꯡꯗꯦ, ꯆꯠꯂꯔꯣ ꯆꯠꯂꯣ, ꯅꯃꯥ ꯅꯄꯥꯅ ꯂꯣꯏꯁꯤꯟꯗꯕꯁꯤꯡꯁꯤꯗꯤ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯁꯥꯎꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯝꯃꯤ꯫ ꯎꯔꯤꯔꯩꯒꯤ ꯃꯁꯨꯅꯨꯄꯤ ꯊꯣꯏꯕꯤ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯃꯨꯕꯤꯅ ꯏꯕꯦꯝꯃ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯅ ꯂꯩ, ꯃꯃꯥ ꯃꯄꯥꯅ ꯂꯣꯏꯁꯤꯟꯗꯕ ꯃꯌꯥꯝ ꯑꯁꯤꯒ ꯁꯥꯟꯅꯔꯨꯅꯨ, ꯀꯔꯤ ꯀꯥꯟꯅꯅꯕ? ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯆꯠꯂꯣ ꯆꯠꯂꯣ, ꯂꯥꯏꯔꯤꯛ ꯄꯥꯔꯣꯁꯨ꯫ ꯊꯣꯏꯕꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯃꯤꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯒꯦ ꯇꯧꯖꯕꯁꯤꯗ ꯃꯁꯤꯒꯤ ꯍꯟꯅꯨꯕꯤ ꯄꯨꯛ ꯐꯠꯇꯕꯤꯁꯦ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯍꯜꯂꯒ ꯃꯤꯒ ꯇꯤꯟꯅꯗꯈꯩ ꯂꯩꯌꯣ ꯍꯥꯏꯔ ꯈꯪꯗꯦꯅꯦ꯫ ꯃꯊꯧ ꯇꯧꯒꯦꯗꯤ ꯍꯥꯏꯗꯦ, ꯁꯅꯥꯊꯣꯏ ꯍꯣꯏꯗ ꯆꯠꯂꯨꯒꯦ, ꯁꯥꯟꯅꯁꯦ ꯍꯥꯏꯔꯨꯒꯦ, ꯍꯤꯡꯆꯥꯕꯤꯁꯦ ꯎꯗꯅꯕ ꯆꯠꯂꯒ꯫ ꯊꯣꯏꯕꯤꯅ ꯁꯅꯥꯊꯣꯏ, ꯁꯅꯥꯊꯣꯏ, ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯁꯥꯟꯅꯁꯦ, ꯑꯩꯈꯣꯏ ꯆꯦ ꯀꯧꯔꯛꯀꯦ ꯑꯗꯨꯒ ꯁꯥꯟꯅꯁꯦꯀꯣ꯫ ꯍꯣꯏ ꯁꯥꯟꯅꯁꯦ, ꯀꯧꯔꯛꯑꯣ, ꯑꯩ ꯌꯦꯟꯖꯤꯟ ꯃꯅꯥ ꯍꯦꯛꯂꯝꯒꯦ꯫ ꯍꯣꯏ ꯑꯩꯒꯤꯁꯨ ꯈꯔ ꯍꯦꯛꯂꯝꯃꯣ꯫ ꯁꯅꯥꯊꯣꯏ ꯃꯆꯦ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯊꯣꯏ ꯃꯆꯦ ꯂꯥꯡꯂꯦꯟ ꯀꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯊꯣꯏꯅ ꯊꯣꯏꯕꯤ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯆꯦꯁꯨ ꯂꯥꯛꯑꯦ, ꯁꯥꯟꯅꯕ ꯍꯧꯔꯁꯦ, ꯑꯩ ꯍꯣꯇꯦꯜ ꯐꯝꯒꯦꯀꯣ꯫ ꯊꯣꯏꯕꯤꯅ ꯍꯣꯏ ꯁꯥꯟꯅꯁꯦ, ꯀꯧꯔꯛꯑꯣ, ꯑꯩ ꯍꯦꯟꯖꯥꯡ ꯃꯅꯥ ꯍꯦꯛꯂꯝꯒꯦ꯫ ꯍꯣꯏ ꯑꯩꯒꯤꯁꯨ ꯈꯔ ꯍꯦꯛꯂꯝꯃꯣ꯫ ꯁꯅꯥꯊꯣꯏ ꯃꯆꯦ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯊꯣꯏ ꯃꯆꯦ ꯂꯥꯡꯂꯦꯟ ꯀꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯊꯣꯏꯅ ꯊꯣꯏꯕꯤ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯆꯦꯁꯨ ꯂꯥꯛꯑꯦ, ꯁꯥꯟꯅꯕ ꯍꯧꯔꯁꯦ, ꯑꯩ ꯍꯣꯇꯦल ꯐꯝꯒꯦꯀꯣ꯫ ꯑꯩ ꯍꯦꯟꯖꯥꯡ ꯃꯅꯥ ꯌꯣꯟꯕꯤ ꯁꯥꯔꯛꯀꯦ, ꯆꯦ ꯂꯥꯡꯂꯦꯟꯒ ꯑꯩꯒ ꯏꯆꯤꯜ ꯏꯅꯥꯎ ꯁꯥꯔꯛꯀꯦ꯫ ꯑꯁꯨꯝ ꯇꯧꯅ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯁꯥꯟꯅꯕꯅ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯁꯅꯥꯍꯜꯅ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯁꯅꯥꯊꯣꯏ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯨꯁꯦ꯫ ꯊꯣꯏꯕꯤ ꯅꯪꯁꯨ ꯆꯥꯔꯨꯁꯦ꯫ ꯊꯣꯏꯕꯤꯅ ꯌꯥꯔꯦꯗ, ꯅꯣꯏ ꯆꯥꯔꯨꯔꯣ, ꯑꯩ ꯉꯥꯏꯔꯝꯒꯦ꯫ ꯂꯥꯡꯂꯦꯟꯅ ꯅꯣꯏ ꯕꯨꯕꯣꯛꯅ ꯆꯥꯒꯅꯨ ꯍꯥꯏꯕ꯭ꯔꯣ? ꯅꯪꯅ ꯑꯥꯗ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒ ꯇꯤꯟꯅꯍꯟꯅꯤꯡꯗꯕꯒꯤꯅ ꯍꯥꯏ, ꯆꯨꯝꯕ꯭ꯔꯥ? ꯅꯠꯇꯦꯍꯦ, ꯑꯩ ꯌꯨꯝꯗ ꯂꯩꯕꯗ ꯂꯥꯏꯔꯤꯛ ꯄꯥꯗꯕꯒꯤ ꯀꯀꯥꯅ ꯑꯥꯗ ꯄꯨꯕꯅꯤ, ꯑꯗꯨꯃꯥꯏꯅ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯃꯊꯛꯀꯤ ꯑꯕꯣꯛ ꯑꯃꯨꯕꯤꯅ ꯃꯉꯣꯟꯗ ꯅꯣꯏꯕꯣꯛꯅ ꯍꯥꯏꯌꯦ꯫ ꯑꯩ ꯑꯩꯈꯣꯏ ꯕꯨꯕꯣꯛꯇ ꯍꯥꯏꯕ꯭ꯔꯥ ꯍꯪꯉꯨꯒꯦ, ꯅꯣꯏ ꯆꯥꯛ ꯆꯥꯔꯝꯃꯣ꯫ ꯊꯣꯏꯕꯤ ꯆꯦꯜꯂꯛꯇꯨꯅ ꯃꯕꯣꯛꯄꯨ ꯊꯤꯔꯛꯏ꯫ ꯕꯨꯕꯣꯛ, ꯕꯨꯕꯣꯛ! ꯎꯔꯤꯔꯩꯅ ꯏꯁꯨ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦ? ꯕꯨꯕꯣꯛ ꯁꯤꯗ ꯂꯩꯌꯦ꯫ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯅꯪꯕꯣ? ꯕꯨꯕꯣꯛ, ꯅꯪꯅꯅꯦ ꯑꯩ ꯑꯥꯗ ꯂꯩꯕꯗꯣ ꯁꯅꯥꯊꯣꯏ ꯍꯣꯏ ꯆꯦ ꯂꯥꯡꯂꯦꯟ ꯍꯣꯏꯒ ꯇꯤꯟꯅꯗꯅꯕꯅꯦ ꯍꯥꯏꯕ꯭ꯔꯣ? ꯃꯊꯛꯀꯤ ꯕꯨꯕꯣꯛ ꯑꯃꯨꯕꯤꯅ ꯍꯥꯏ꯫ ꯍꯩꯃꯥ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯁꯅꯥꯍꯜꯅ ꯀꯔꯤ ꯈꯜꯂꯝꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯣꯟꯊꯣꯛꯅ ꯑꯣꯟꯊꯥꯛ ꯑꯣꯟꯁꯤꯟ ꯍꯩꯈ꯭ꯔꯦꯗ꯫ ꯑꯍꯜꯇ ꯅꯠꯇ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯅꯔꯔꯣꯏ ꯍꯥꯏꯕꯅꯤꯗ꯫ ꯕꯨꯕꯣꯛ, ꯅꯪ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕ? ꯏꯁꯨ ꯊꯣꯏꯕꯤ, ꯕꯨꯕꯣꯛ ꯍꯥꯏꯗꯦ꯫ ꯅꯤꯅꯦ ꯁꯅꯥꯍꯜꯗꯅꯦ ꯕꯨꯕꯣꯛ ꯍꯥꯏꯗꯦ ꯍꯥꯏꯒꯦ, ꯅꯪ ꯁꯥꯟꯅꯖꯔꯨꯔꯣ꯫ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯎꯔꯤꯔꯩ ꯃꯇꯣꯝꯇ ꯈꯟꯖꯍꯧꯏ, ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ, ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯤ, ꯃꯤ ꯇꯤꯟꯅ ꯂꯣꯏꯅꯗ꯭ꯔꯕꯅꯤꯅ ꯉꯥꯎꯔꯕ ꯃꯥꯜꯂꯤ ꯇꯧꯔꯤꯁꯤ꯫ ꯑꯣꯟꯊꯣꯛꯅ ꯂꯨꯗꯧꯔꯤ, ꯃꯣꯏꯁꯦ ꯂꯨꯅ ꯈꯟꯕ ꯌꯥꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯑꯃꯨꯕꯤ ꯑꯃꯗꯤ ꯇꯣꯝꯕꯣꯝ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯐꯥꯕ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯑꯃꯨꯕꯤꯅ ꯉꯥꯁꯤ ꯂꯣꯏꯅ ꯐꯥꯗꯣꯛꯂꯗꯣꯏꯔꯣ? ꯇꯣꯝꯕꯣꯝꯅ ꯐꯥꯔꯣꯏ, ꯈꯔꯗꯤ ꯊꯝꯁꯤ, ꯈꯔꯅ ꯌꯣꯜꯂꯁꯤ꯫ ꯄꯨꯈ꯭ꯔꯤꯁꯤ ꯈꯔ ꯑꯩꯈꯣꯏ ꯂꯩꯇꯕ ꯀꯥꯟꯗ ꯍꯦꯛ ꯊꯔꯣꯏ ꯈꯨꯜꯂꯦ ꯍꯥꯏ꯫ ꯑꯩꯅ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯕꯗꯤꯅꯦ ꯅꯨꯡꯉꯥꯏꯗꯧ꯫ ꯃꯁꯤꯒꯤ ꯆꯥꯛꯌꯥꯝ ꯄꯣꯛꯄꯤ ꯉꯥꯟꯕꯤ ꯑꯁꯦ ꯃꯁꯨ ꯃꯆꯥꯁꯤꯡꯁꯦ ꯃꯥꯅ ꯂꯣꯏꯅ ꯍꯨꯔꯥꯟꯕ ꯇꯝꯕꯤꯔ ꯂꯩ꯫ ꯍꯪꯒꯥꯝ ꯐꯪꯉꯤ ꯍꯦꯛꯀꯅꯤ ꯍꯦꯛꯇ꯫ ꯃꯆꯥ ꯃꯌꯥꯝꯁꯤ ꯂꯩꯕ ꯆꯟꯅꯕ ꯍꯣꯠꯅꯕꯗ ꯍꯦꯟꯖꯥꯡ ꯊꯥꯐꯝ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯃꯤꯗꯒꯤ ꯍꯦꯛꯂꯒ ꯆꯥꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯅꯤ? ꯅꯣꯡꯃ ꯊꯦꯡꯅꯕ ꯂꯥꯏ ꯈꯣꯏꯔꯣ, ꯊꯕꯛ ꯇꯧꯁꯤ ꯀꯥꯟꯅꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯨꯕꯤ ꯑꯃꯗꯤ ꯇꯣꯝꯕꯣꯝ ꯉꯥ ꯐꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯇꯣꯝꯕꯣꯝ ꯑꯃꯗꯤ ꯑꯃꯨꯕꯤ ꯉꯥ ꯈꯔ ꯐꯥꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯏ꯫ ꯇꯣꯝꯕꯣꯝ ꯑꯗꯨꯅ ꯉꯥ ꯑꯗꯨ ꯌꯣꯟꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯉꯥꯁꯤ ꯈꯔ ꯌꯣꯟꯊꯣꯛꯈꯤꯅꯕꯗꯣ, ꯑꯗꯨꯒ ꯑꯃꯗꯤ ꯐꯖꯅ ꯊꯣꯡ ꯄꯨꯟꯅ ꯆꯥꯔꯁꯤ꯫ ꯍꯣꯏ, ꯑꯩ ꯉꯥꯁꯤꯡꯁꯤ ꯑꯃꯨꯛꯇ ꯌꯣꯟꯅꯕ ꯇꯧꯔꯨꯈꯤꯒꯦ꯫ ꯎꯟꯖꯥ ꯃꯦꯝꯆꯧꯕꯤ ꯂꯩꯕ ꯖꯥꯠꯂꯥ? ꯃꯉꯣꯟꯗ ꯑꯣꯏꯅ ꯌꯣꯟꯁꯤꯜꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯃꯨꯕꯤ ꯉꯥ ꯌꯣꯟꯕ ꯆꯠꯈꯤꯔꯝꯃꯤ꯫
ꯃꯦꯝꯆꯧꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯉꯥ ꯂꯧꯒꯦꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯃꯨꯕꯤꯅ ꯃꯦꯝꯆꯧꯕꯤꯌꯥ ꯅꯪꯕꯨ ꯉꯥ ꯈꯔ ꯂꯧꯒꯦꯔꯣ? ꯌꯥꯝꯗꯤ ꯌꯥꯝꯗꯦ꯫ ꯍꯣꯏ ꯍꯣꯏ ꯑꯕꯣꯛ ꯌꯦꯡꯒꯦ꯫ ꯅꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤꯔꯣ ꯁꯤꯕꯣ? ꯍꯣꯏ ꯃꯥꯅꯦ ꯄꯨꯈ꯭ꯔꯤꯗꯒꯤꯅꯤ꯫ ꯑꯗꯣ ꯉꯥꯗꯤ ꯀꯤꯂꯣꯗ ꯀꯌꯥ ꯑꯣꯏꯔꯤꯅꯣ? 150 ꯑꯣꯜꯂꯦ ꯑꯕꯣꯛ꯫ ꯑꯦ ꯑꯗꯨꯗꯤ ꯍꯣꯡꯃꯟꯗ꯭ꯔꯥ? 140 ꯐꯥꯎꯗꯤ ꯁꯥꯔꯣ ꯅꯪꯁꯨ꯫ ꯌꯥꯔꯣꯏꯌꯦ ꯑꯕꯣꯛ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯑꯩꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯔꯔꯣꯏ꯫ ꯑꯩꯅ ꯑꯃꯨꯛ ꯉꯥꯁꯤ ꯌꯥꯏꯊꯣꯛꯇꯣꯏꯅꯤ꯫ ꯌꯥꯔꯣꯏ ꯕꯦꯝꯃ ꯍꯌꯦꯡ ꯑꯃꯨꯛ ꯃꯌꯥꯝ ꯐꯥꯔꯒ ꯍꯥꯞꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯗꯨ ꯑꯗꯨꯃꯛ ꯑꯣꯏꯍꯜꯂꯨ꯫ ꯑꯁꯨꯝ ꯇꯧꯅ ꯑꯃꯨꯕꯤ ꯑꯃꯗꯤ ꯃꯦꯝꯆꯧꯕꯤ ꯀꯟꯅ ꯉꯥꯒꯤ ꯃꯃꯜ ꯑꯗꯨ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯪꯗꯕ ꯑꯗꯨꯗ ꯁꯥꯎꯔꯝꯃꯤ꯫ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯉꯥꯒ ꯑꯃꯠꯇ ꯌꯣꯟꯖꯔꯔꯣꯏ꯫ ꯊꯣꯡꯂꯒ ꯆꯥꯊꯣꯛꯎꯒꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯑꯕꯣꯛ ꯅꯪꯁꯨ꯫ ꯉꯥ ꯂꯧꯔꯒ ꯌꯣꯜꯂꯒ ꯁꯦꯟꯗꯣꯡꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯔꯥꯏ ꯀꯥꯟꯅꯅꯤ? ꯑꯕꯣꯛꯅ ꯄꯥꯝꯗ꯭ꯔꯁꯨ ꯑꯇꯣꯞꯄꯗ ꯍꯪꯒꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯆꯥꯊꯣꯛꯎꯔꯣ ꯑꯗꯨꯅ ꯐꯔꯅꯤ꯫ ꯍꯣꯏ ꯍꯣꯏ ꯊꯣꯡꯂꯒ ꯑꯣꯏꯅ ꯆꯥꯊꯣꯛꯂꯨꯔꯒꯦ ꯌꯣꯟꯗꯣꯏ ꯁꯔꯨꯛ ꯋꯥꯅ ꯐꯥꯔꯒ ꯄꯩꯁꯥꯅ ꯈꯤꯇ ꯀꯩꯗꯧꯅꯗꯣꯏꯕ? ꯃꯤꯅ ꯑꯃꯠꯇ ꯉꯥꯒ ꯄꯤꯅꯤꯡꯉꯔꯣꯏ ꯏꯕꯦꯝꯃ꯫ ꯑꯕꯣꯛ ꯅꯪꯁꯤꯗꯤ ꯑꯉꯛꯄꯅꯤꯍꯦ꯫ ꯑꯕꯣꯛ ꯈꯛꯀꯤ ꯈꯟꯕꯤꯅꯣ ꯑꯩꯈꯣꯏꯁꯨ ꯋꯥꯅ ꯍꯣꯠꯅꯗꯧꯔꯤꯕꯅꯤ꯫ ꯑꯃꯨꯕꯤ ꯁꯥꯎꯅ ꯉꯥ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯎꯔꯤꯔꯩꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯎꯔꯤꯔꯩꯅ ꯑꯕꯣꯛ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯃꯦꯝꯆꯧꯕꯤꯗ ꯉꯥ ꯌꯣꯟꯒꯦ ꯍꯥꯏꯅ ꯆꯠꯂꯨꯕꯅꯤ꯫ ꯁꯦꯜ ꯈꯔ ꯍꯦꯟꯒꯠꯂꯣ ꯍꯥꯏꯕ ꯌꯥꯅꯗꯕꯗꯒꯤ ꯄꯨꯔꯒ ꯍꯜꯂꯛꯂꯕꯅꯤ꯫ ꯆꯥꯊꯣꯛꯀꯦ ꯀꯥꯟꯅꯗꯦ ꯀꯩ ꯀꯥꯟꯅꯅꯕ? ꯃꯥ ꯅꯠꯇ꯭ꯔꯗꯤ ꯌꯣꯟꯅꯕ ꯂꯩꯇꯗꯧꯅ ꯌꯥꯔꯅꯤꯅ ꯇꯧꯔꯤꯅꯤ꯫ ꯀꯌꯥꯝ ꯍꯣꯡꯍꯧꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯀꯤꯂꯣꯗꯕꯨ ꯀꯌꯥ ꯍꯥꯏꯔꯛꯀꯦ? ꯀꯩꯊꯦꯜꯗꯅ 140 ꯄꯤ꯫ ꯑꯗꯨꯒ ꯃꯥꯗꯅ 150 ꯁꯥꯒꯦꯌꯦ꯫ ꯑꯩꯅ 40ꯗꯣ ꯑꯗꯨꯝ ꯁꯥꯔꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ꯫ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯄꯨꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯑꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯥꯁꯨ ꯉꯥꯗꯣ ꯌꯥꯏꯕ ꯈꯣꯠꯄ ꯇꯧꯗꯣꯏꯅꯤ ꯃꯇꯝ ꯃꯥꯡꯈꯩ ꯑꯗꯨꯕꯨ ꯀꯣꯛ ꯄꯤꯊꯣꯛꯄ ꯌꯥꯕꯗꯨꯕꯨ꯫ ꯄꯤꯔꯔꯣꯏ ꯄꯤꯔꯔꯣꯏ ꯌꯥꯏꯔꯒ ꯊꯝꯕꯒꯦ ꯑꯗꯨꯒ ꯆꯥꯒꯦ꯫ ꯅꯪꯁꯨ ꯃꯆꯥ ꯃꯆꯥ ꯍꯧꯔꯁꯤ꯫ ꯌꯥꯔꯦꯗ ꯄꯤꯔꯝꯗ꯭ꯔꯕꯁꯨ ꯉꯥꯗꯣ ꯌꯣꯜꯂꯝꯗꯦ ꯍꯥꯏꯅ ꯑꯃꯨꯛ ꯁꯥꯎꯔꯣꯏꯗ꯭ꯔꯣ? ꯌꯥꯔꯦ ꯌꯥꯔꯦ ꯑꯃꯗꯤ ꯆꯥꯍꯧꯔꯣ ꯃꯃꯜ ꯌꯥꯗꯦ ꯍꯥꯏꯗꯣꯏꯅꯤ꯫ ꯑꯗꯨ ꯉꯥꯏꯈꯣ ꯃꯦꯝꯆꯧꯕꯤꯒꯤ ꯃꯀꯨꯕꯣꯛꯇꯨꯕꯨ ꯐꯖꯅ ꯇꯧꯕꯤꯗꯦ ꯍꯥꯏꯅꯦ ꯆꯨꯝꯖꯥꯠꯂꯣ ꯁꯤꯕꯣ? ꯈꯪꯗꯦꯅꯦ ꯃꯥꯏ ꯅꯨꯄꯥꯅ ꯌꯨ ꯉꯥꯎꯔꯒ ꯁꯥꯎꯅꯩ ꯍꯥꯏꯕꯗꯤ ꯇꯥꯏ꯫ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯝꯃꯣꯏꯗ ꯀꯩꯁꯨ꯫ ꯕꯦꯝꯃ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯅꯦ꯫ ꯆꯥꯛꯀꯁꯤ ꯃꯇꯝ ꯆꯥꯅ ꯄꯤꯖꯗꯦ ꯍꯥꯏꯌꯦ꯫ ꯆꯥꯛ ꯃꯇꯝ ꯆꯥꯅ ꯄꯤꯖꯗꯦ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯗꯦꯅ ꯃꯣꯏꯗ ꯂꯩꯌꯨ ꯌꯥꯗꯦ ꯍꯥꯏꯌꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯏꯕꯣꯍꯜꯂꯣꯏꯗ ꯂꯩ ꯍꯥꯏ꯫ ꯆꯥꯛꯄꯨꯗꯤ ꯑꯗꯨꯝ ꯃꯣꯏꯅ ꯊꯤꯜꯂꯤꯌꯦ꯫ ꯆꯥꯗꯦ ꯍꯥꯏ ꯈꯪꯖꯗ꯭ꯔꯦꯗ꯫ ꯃꯧꯁꯤꯡꯁꯤ ꯅꯤꯡꯉꯝꯕꯤ ꯉꯥꯛꯇ ꯉꯥꯏ꯫ ꯉꯥꯟꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯃꯔꯣꯟ ꯑꯃ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯁꯤꯒ ꯑꯩꯗꯤ ꯄꯨꯈ꯭ꯔꯤꯁꯤ ꯆꯪꯕ ꯌꯥꯗꯅꯕ ꯂꯣꯏꯅ ꯈꯥꯖꯤꯟꯕꯅ ꯐꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯤ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯎꯔꯤꯔꯩꯅ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯎꯅꯔꯤꯕ ꯑꯁꯤꯅ? ꯃꯈꯥꯔꯣꯝꯗ ꯃꯥꯜꯂꯤ ꯅꯕꯨꯕꯣꯛ ꯂꯩꯈꯤꯕꯅꯤ ꯃꯥꯒ ꯑꯣꯏꯔꯖꯥꯠꯂꯥ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ ꯂꯥꯎ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯇꯨꯅ ꯈꯠꯅꯔꯤꯕ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯣꯝꯕꯨꯡ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕ ꯈꯠꯅꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯏꯕꯨꯕꯣꯛ ꯅꯪ ꯑꯍꯜꯅꯤ ꯍꯥꯏꯅ ꯑꯃꯨꯔꯛꯇꯁꯨ ꯅꯠꯇꯦ ꯃꯤꯒꯤ ꯐꯨꯝ ꯐꯥꯔꯒ ꯊꯝꯃꯤ ꯍꯦꯛꯇ ꯀꯛꯊꯠꯂꯝꯃꯤ ꯏꯕꯨꯕꯣꯛꯀꯤ ꯖꯒꯥꯗ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯇꯣꯝꯕꯨꯡꯅ ꯂꯝꯕꯤ ꯆꯠꯐꯝ ꯑꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯊꯝꯐꯝ ꯂꯩꯇꯕ꯭ꯔꯣ? ꯍꯥ ꯍꯨꯔꯥꯟꯕ ꯃꯤꯅꯥꯏ ꯃꯆꯥ ꯏꯕꯨꯕꯣꯛꯅꯤ ꯍꯨꯔꯥꯟꯕꯗꯤ ꯑꯍꯜ ꯑꯣꯏꯔꯒ ꯇꯣꯛꯆꯣꯞꯄ꯫ ꯂꯝꯕꯤꯗ ꯊꯤꯡꯕ ꯅꯠꯇꯦ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯗ ꯍꯦꯛꯇ ꯀꯛꯊꯠꯂꯤꯕꯗꯣ ꯏꯕꯨꯕꯣꯛꯅ ꯀꯜꯂꯛꯇꯨꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯅꯋꯥ ꯂꯧꯗꯦꯍꯦ ꯅꯪ꯫ ꯑꯃꯨꯕꯤꯅ ꯁꯅꯥꯖꯥꯎꯕ ꯇꯣꯛꯑꯣ ꯑꯩ ꯅꯕꯨꯕꯣꯛꯁꯤ ꯍꯥꯏꯔꯒꯦ꯫ ꯁꯅꯥꯖꯥꯎꯕꯒꯤ ꯃꯃꯥ ꯊꯥꯔꯣꯅ ꯑꯕꯣꯛꯇꯣꯟ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ ꯑꯃꯨꯛꯇꯁꯨ ꯅꯠꯇꯦ ꯀꯌꯥꯔꯛꯁꯨ ꯍꯥꯏꯔꯕꯅꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯅꯤ ꯑꯃꯨꯔꯛꯇꯁꯨ ꯅꯠꯇꯦ ꯁꯥꯎꯅꯤꯡꯕ ꯇꯥꯕꯅꯤ꯫ ꯍꯣꯏ 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 ꯁꯥꯎꯔꯅꯨ ꯑꯗꯣ ꯑꯩ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯕꯨꯡ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯨꯡꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯉꯥꯡ ꯃꯥꯅ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯃꯣꯏꯒꯤ ꯃꯆꯥꯁꯤꯡꯁꯤ ꯌꯥꯝꯅ ꯍꯦꯟꯃꯟꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯗ ꯐꯥꯎꯕ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯑꯁꯤꯅ ꯑꯩꯈꯣꯏꯗꯗꯤ ꯀꯔꯝꯅ ꯎꯁꯤꯠꯅꯤ? ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗꯕ ꯃꯃꯥ ꯆꯤꯟꯒꯟꯕꯤꯒꯤ ꯃꯆꯥꯁꯤꯡꯅꯕꯨ ꯀꯌꯥꯝ ꯐꯗꯣꯏꯅꯣ? ꯈꯠꯅꯔꯕꯗꯤ ꯈꯥꯝꯒꯦ ꯍꯥꯏꯗꯦ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯅ ꯀ꯭ꯋꯥꯛ ꯃꯥꯟꯕꯤ ꯑꯁꯦ꯫ ꯑꯃꯨꯕꯤ ꯊꯔꯣꯒꯤ ꯃꯃꯥꯡꯗ ꯑꯐ ꯁꯥꯗꯨꯅ ꯂꯥꯛꯂꯒ ꯊꯔꯣ ꯇꯥꯗ꯭ꯔꯤꯉꯩ ꯄꯦꯟꯅ ꯉꯥꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯨꯕꯤ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯂꯩꯀꯥꯏ ꯆꯠꯂꯝꯃꯤ꯫
ꯁꯅꯥꯍꯟꯅ ꯑꯕꯣ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯅꯪꯕꯨ ꯆꯥꯔꯤ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯨꯁꯤꯗꯅ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯌꯥꯏꯌꯦ ꯀꯨꯝꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯃꯨꯕꯤ ꯑꯃꯗꯤ ꯁꯅꯥꯍꯜ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯏ ꯁꯅꯥꯍꯜꯅ ꯑꯕꯣ ꯀꯔꯤꯒꯤꯅꯣ ꯉꯔꯥꯡ ꯁꯅꯥ ꯆꯥꯎꯕꯒ ꯈꯠꯅꯔꯤꯕ ꯑꯗꯨꯕꯣ ꯅꯕꯨꯕꯣꯛꯅ ꯊꯧꯔꯤ ꯀꯛꯊꯠꯂꯨꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯒꯤꯅꯦꯌꯦ ꯑꯣ ꯅꯍꯥꯟꯃꯨꯛꯁꯨ ꯀꯛꯂꯝꯃꯦ ꯍꯥꯏꯅ ꯁꯥꯎꯈꯤꯕꯅꯦ ꯑꯗꯨꯗꯤ ꯃꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯧ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯕꯗꯧꯅ ꯑꯗꯨꯗꯤ ꯀꯛꯇꯥꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯀꯥꯏꯕꯗꯤ ꯑꯣꯏꯍꯧꯗꯕꯅꯤꯗ ꯃꯥꯒꯤꯗꯣ ꯑꯃꯨꯕꯤ ꯃꯈꯣꯏꯅ ꯆꯨꯝꯕ ꯃꯥꯟꯅꯕꯅꯤ ꯍꯥꯏꯅ ꯃꯔꯩ ꯇꯧꯔꯛꯂꯝꯃꯤ ꯍꯦꯔꯦ ꯏꯕꯦꯝꯃ ꯅꯣꯏꯅ ꯈꯪꯄꯣꯟꯇꯦꯗ ꯀꯌꯥꯔꯛꯁꯨ ꯍꯥꯏꯔꯕꯅꯤ ꯂꯧꯕ ꯀꯧꯕ ꯂꯩꯇꯦ ꯃꯃꯥ ꯆꯤꯡꯒꯟꯕꯤ ꯀ꯭ꯋꯥꯛꯀꯤ ꯗꯥꯔꯗ ꯄꯣꯛꯄꯤꯁꯤꯅ ꯈꯥꯝꯒꯤꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯃꯥꯅ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂꯒ ꯆꯩꯅꯦ ꯃꯁꯤ ꯑꯝꯇꯪ ꯌꯩꯊꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯌꯨꯝ ꯂꯣꯟꯅꯔꯤꯕꯗꯣ ꯅꯪꯁꯨ ꯆꯦꯛꯁꯤꯟꯖꯧ ꯏꯕꯦꯝꯃ ꯇꯧꯕ ꯌꯥꯝ ꯉꯝꯕꯅꯤꯀꯣ ꯅꯣꯏꯒꯤ ꯅꯅꯦꯝꯕꯣꯛꯀꯗꯤ ꯌꯥꯝ ꯌꯥꯅꯗꯥꯏ ꯀꯔꯤꯅꯣ ꯍꯩꯖꯤꯜꯂꯝꯖꯅꯤ ꯆꯦꯛꯁꯤꯜꯂꯨ ꯏꯕꯦꯝꯃ ꯈꯪꯗ꯭ꯔꯦꯗ ꯑꯕꯣ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯁꯦ ꯃꯕꯨꯛ ꯑꯃꯠꯇ ꯐꯠꯅꯗꯦ ꯂꯩꯃꯤꯟꯅꯕꯒ ꯅꯨꯡꯉꯥꯏꯇꯕꯅ ꯏꯅꯦꯝꯕꯣꯛꯅ ꯃꯔꯣꯜ ꯑꯃ ꯀꯔꯤꯝꯇ ꯍꯦꯛ ꯁꯣꯏꯕ ꯌꯥꯗꯦ ꯁꯦꯜ ꯂꯩꯇꯕꯒꯤ ꯃꯔꯣꯜ ꯑꯃ ꯃꯥꯒꯤ ꯃꯔꯩ ꯆꯀ꯭ꯔꯤꯅ ꯃꯔꯣꯜ ꯑꯃ ꯏꯆꯥꯁꯤꯡꯁꯤꯒ ꯀꯣꯛꯀ ꯉꯥꯎꯋꯦ ꯑꯩꯗꯤ ꯑꯍꯜꯅꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯂꯨꯅꯤ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯖꯔꯕꯅꯤ ꯑꯩꯗꯤ ꯇꯧꯕꯅꯤ ꯏꯕꯦꯝ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯨꯅꯦ ꯑꯩꯁꯨ ꯅꯍꯥꯟꯋꯥꯏ ꯏꯅꯦꯝꯕꯣꯛꯅꯒ ꯌꯥꯝ ꯑꯣꯜꯂꯛꯈ꯭ꯔꯕ ꯆꯥꯛ ꯆꯥꯕ ꯐꯥꯎꯅꯦ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯕ ꯅꯠꯇꯦ ꯃꯣꯏꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯂꯨꯅꯤ ꯍꯥꯏꯒꯦ ꯑꯕꯣ ꯃꯥꯟꯅꯗ꯭ꯔꯒ ꯂꯣꯏꯔꯦꯗ ꯑꯕꯣꯛꯁꯤꯗꯤ ꯑꯕꯣ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯣꯡ ꯍꯥꯟꯅꯒꯨꯝ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯎꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯑꯐꯥꯎꯁꯥꯗ ꯃꯋꯥ ꯑꯝꯇ ꯂꯧꯕꯤꯗꯦ ꯅꯣꯏꯅ ꯄꯥꯒꯤ ꯂꯝꯂꯧ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯕꯗꯤꯅꯦ ꯍꯥꯠꯇꯣꯛꯀꯅꯤ ꯑꯩꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯨꯔꯥꯟꯕ ꯃꯤꯅꯥꯏ ꯃꯆꯥꯁꯤꯡꯁꯤꯗꯤ ꯍꯨꯔꯥꯟꯕꯒꯤ ꯃꯆꯥꯁꯥ ꯅꯄꯥꯅ ꯄꯨꯁꯨ ꯍꯨꯔꯥꯟꯕꯅꯤ ꯑꯗꯨꯅꯗꯤ ꯅꯈꯣꯏꯁꯨ ꯍꯨꯔꯥꯟꯕ ꯑꯣꯏꯕ ꯇꯥꯕꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕꯁꯤꯡ ꯑꯁꯦ ꯍꯨꯔꯥꯟꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯝꯅ ꯇꯣꯝꯕꯣꯡꯅ ꯂꯥꯎꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯁꯅꯥꯖꯥꯎꯕ ꯑꯗꯨꯁꯨ ꯇꯥꯔꯝꯃꯤ ꯁꯅꯥꯖꯥꯎꯕ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯉꯥꯡꯕꯗꯒꯤ ꯁꯅꯥꯖꯥꯎꯕ ꯁꯥꯎꯗꯨꯅ ꯃꯆꯤꯜ ꯈꯨꯝꯗꯨꯅ ꯈꯠꯅꯔꯝꯃꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯨꯔꯥꯟꯕ ꯅꯣꯏꯅ ꯄꯥꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯅꯪꯅꯤ ꯍꯨꯔꯥꯜꯂꯤꯗꯤ ꯂꯝ ꯍꯨꯔꯥꯟꯕ ꯅꯪ ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯕ ꯌꯥꯕ꯭ꯔ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯇꯧꯅ ꯌꯥꯝꯅ ꯀꯟꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯠꯅꯔꯝꯃꯤ ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯪꯗꯨꯅ ꯈꯥꯝꯂꯝꯃꯤ ꯇꯣꯝꯕꯣꯡ ꯑꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯇꯥꯟꯖꯥ ꯉꯥꯏꯅꯔꯝꯃꯤ ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯈꯥꯝꯕ ꯑꯗꯨꯗ ꯈꯠꯅꯕ ꯑꯗꯨ ꯇꯣꯛꯈꯤꯔꯝꯃꯤ ꯑꯃꯨꯕꯤ ꯇꯨꯃꯤꯟꯅ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯆꯥꯛ ꯆꯥꯗꯨꯅ ꯇꯨꯝꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯣꯡ ꯉꯟꯅ ꯍꯧꯗꯨꯅ ꯂꯩꯕꯥꯛ ꯍꯣꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯊꯣꯜꯂꯝꯃꯤ ꯇꯣꯝꯕꯣꯡꯅ ꯃꯤꯅꯥꯏ ꯃꯆꯥꯁꯤꯡꯁꯤꯒ ꯆꯥꯎꯈꯠꯄ ꯉꯝꯃꯔꯣꯏ ꯍꯨꯔꯥꯟꯕꯅ ꯄꯣꯛꯄ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯑꯁꯨꯝ ꯇꯧꯅ ꯇꯣꯝꯕꯣꯡ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕꯣꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯝ ꯂꯥꯞꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕꯁꯨ ꯑꯗꯨꯃꯛ ꯃꯌꯥꯎꯏ ꯍꯜꯂꯛꯂꯕꯁꯨ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯄꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯅꯥꯍꯜꯒꯤ ꯃꯅꯦꯝ ꯊꯝꯕꯥꯜ ꯗꯨꯞ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯕꯤ ꯊꯝꯕꯥꯜ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯝꯕꯥꯜ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯤ ꯑꯃꯨꯕꯤꯗꯤ ꯁꯥꯒꯩꯒꯤ ꯃꯤꯡꯒꯧ ꯌꯥꯅꯗꯕꯅ ꯃꯌꯥꯝꯅ ꯑꯕꯣꯛ ꯀꯧꯅꯕꯅꯤ ꯑꯃꯨꯕꯤꯅ ꯏꯆꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯀꯔꯤꯕꯨ ꯑꯣꯏꯔꯨꯅꯤ ꯍꯥꯏꯒꯦ ꯍꯋꯥꯏꯅꯤꯗꯅ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯁꯤꯗ ꯂꯥꯛꯂꯤꯕ꯭ꯔꯣ ꯁꯨꯝ ꯂꯥꯛꯂꯤꯕꯅꯤ ꯁꯅꯥꯍꯜꯗꯤ ꯂꯩꯇꯕ꯭ꯔꯣ ꯃꯈꯣꯜ ꯃꯋꯥꯒ ꯑꯃꯠꯇ ꯇꯥꯗꯦꯅ ꯍꯣꯏ ꯏꯕꯦꯝꯃ ꯃꯄꯥꯝꯗ ꯆꯠꯀꯦ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯕ ꯑꯗꯨꯗ ꯑꯩꯕꯨ ꯌꯨꯝ ꯁꯪꯂꯝꯃꯣꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯥ ꯑꯄꯪꯕꯗꯨꯁꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯃꯨꯕꯤ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯜꯂ ꯃꯥꯜꯂꯤ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯔꯒ ꯁꯥꯎꯅꯍꯜꯂꯒ ꯅꯨꯡꯉꯥꯏꯖꯕꯤ ꯑꯃꯨꯕꯤꯅꯤ ꯀꯔꯤ ꯀꯥꯟꯅꯕ ꯆꯠꯈ꯭ꯔꯤꯕ ꯃꯄꯥꯝꯗ ꯄꯣꯠ ꯊꯩꯕ ꯑꯣꯏꯔꯝꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯉꯔꯥꯡ ꯄꯨꯈ꯭ꯔꯤ ꯀꯨꯝꯃꯤꯟꯅꯔꯨ ꯑꯗꯨꯗ ꯀꯩꯅꯣ ꯈꯔ ꯄꯨꯈꯤꯕꯅꯤ ꯑꯗꯨ ꯄꯤꯕ ꯆꯠꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯑꯩꯅ ꯄꯤꯈꯤꯕꯅꯤ ꯑꯩꯅꯗꯤ ꯅꯪ ꯄꯤꯖꯧ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛꯄꯅꯤ ꯍꯧꯖꯤꯛꯀꯥꯟ ꯃꯧꯁꯤꯡꯁꯦ ꯄꯣꯠ ꯑꯃꯠꯇ ꯂꯩꯕ ꯎꯕ ꯌꯥꯗꯦ ꯍꯦꯛꯇ ꯆꯠꯂꯤ ꯃꯄꯥꯝꯗ ꯊꯩꯕ ꯏꯆꯥ ꯅꯨꯄꯥ ꯑꯄꯪꯕ ꯑꯁꯤꯁꯨꯅꯦ ꯍꯦꯛꯇ ꯅꯨꯄꯤꯅ ꯍꯥꯏꯔꯕꯗꯤ ꯌꯥꯏ ꯑꯍꯜ ꯑꯣꯏꯔꯛꯑꯗꯤ ꯁꯤꯕ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯆꯥꯕ ꯊꯛꯄ ꯆꯦꯛꯁꯤꯜꯂꯨꯀꯣ ꯅꯪ
ꯏꯁꯣꯔꯅ ꯄꯤꯕ ꯆꯍꯤ ꯁꯨꯗꯅ ꯁꯤꯖꯅꯤ ꯅꯪ ꯁꯤꯕ ꯉꯥꯏꯔꯤꯅꯤ ꯀꯥꯏꯅꯒ ꯍꯥꯏꯕꯅꯤꯀꯣ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ ꯀꯩꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯎꯅꯤ ꯑꯩꯅ ꯍꯥꯏ ꯀꯥꯏꯅꯗꯤ ꯍꯥꯏꯅꯨꯀꯣ ꯉꯔꯥꯡ ꯑꯍꯜ ꯑꯣꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤ ꯆꯥꯕ ꯊꯛꯄꯅ ꯆꯤꯜꯍꯥꯎ ꯊꯤꯔꯤꯕ ꯀꯥꯏꯅ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯑꯍꯣꯡ ꯅꯠꯇꯦꯒꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯩꯕꯨ ꯇꯧꯒꯦ ꯅꯪꯕꯨ ꯇꯣꯉꯥꯟ ꯆꯥꯕ ꯌꯥꯔꯗꯤ ꯆꯥꯅꯤ ꯀꯥꯏꯅ ꯍꯥꯏꯕꯅꯤ ꯑꯩꯅ ꯀꯔꯤ ꯇꯧꯗꯅ ꯑꯁꯣꯏ ꯑꯔꯥ ꯇꯥꯛꯄꯤꯕꯅꯤ ꯃꯥꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯄꯤꯕꯅꯤ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯅꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯣꯏ ꯇꯧꯔꯤꯗ ꯑꯩꯗꯤ ꯍꯜꯂꯛꯈꯤꯁꯅꯨ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯃ ꯑꯩꯅ ꯍꯥꯏꯒꯗꯤ ꯍꯥꯏꯅꯨꯀꯣ ꯏꯕꯦꯝꯃ ꯍꯥꯏꯔꯣꯏꯗ ꯏꯆꯥꯅꯨꯄꯥ ꯑꯄꯪꯕꯗꯣ ꯃꯥꯅꯤ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯃꯃꯥ ꯑꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯏꯔꯦꯟ ꯃꯥꯟꯕꯤꯗꯣ ꯑꯗꯨꯅꯤ ꯍꯦꯟꯅ ꯐꯔꯕꯅꯤꯅꯦ ꯃꯥ ꯈꯪꯒꯅꯤꯕ ꯉꯁꯤꯗꯤ ꯃꯥ ꯑꯗꯨꯅꯤ ꯃꯈꯣꯏꯕꯨ ꯋꯥꯅ ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯂꯤꯕ ꯑꯩꯈꯣꯏꯕꯨꯗꯤ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕꯤꯕ ꯅꯠꯇꯦꯗ ꯃꯣꯏꯒꯤ ꯅꯨꯄꯤꯅ ꯍꯦꯜꯂꯤ ꯈꯜ ꯑꯩꯈꯣꯏꯗꯤ ꯈꯔ ꯂꯩꯔꯒ ꯁꯤꯈ꯭ꯔꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯐꯔꯤꯁꯤ ꯅꯣꯏ ꯎꯔꯤꯔꯩꯒꯤ ꯃꯃꯧ ꯇꯣꯝꯕꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯂꯥꯏꯗꯦꯅꯦꯍꯦ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯒ ꯌꯥꯝꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯁꯨꯅꯦ ꯃꯅꯦꯝꯕꯣꯛ ꯁꯦꯕꯥ ꯌꯥꯝ ꯇꯧꯅꯤꯡꯗꯕ ꯖꯥꯠꯅꯤꯀꯣ ꯏꯕꯦꯝꯃ ꯇꯧꯕꯅꯤ ꯃꯅꯦꯝꯕꯣꯛ ꯑꯁꯤꯁꯨ ꯃꯆꯥ ꯃꯃꯧ ꯄꯤꯖꯅꯤꯡꯗꯕꯅꯤ ꯃꯆꯥꯁꯤꯗꯅ ꯑꯆꯥꯟ ꯃꯤꯔꯥꯏꯅ ꯃꯔꯣꯟ ꯑꯃ ꯅꯥꯏꯔꯤꯕ ꯃꯁꯤꯒꯤ ꯃꯧꯁꯤ ꯑꯣꯏꯔꯝꯕꯒꯤꯁꯨꯅꯦ ꯐꯔꯤꯕꯅꯤ ꯏꯕꯦꯝꯃ ꯑꯁꯨꯝ ꯇꯧꯅ ꯃꯤ ꯀꯌꯥ ꯑꯃꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯝꯃꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯊꯝꯕꯥꯜ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄ ꯃꯇꯥꯡ ꯑꯗꯨꯗ ꯁꯅꯥꯍꯜ ꯑꯃꯗꯤ ꯑꯆꯧꯕ ꯍꯜꯂꯛꯂꯝꯃꯤ ꯊꯝꯕꯥꯜꯅ ꯏꯕꯦꯝꯃ ꯍꯣꯏ ꯍꯟꯕꯤꯔꯛꯑꯦꯗꯅ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕ ꯑꯁꯤ ꯐꯥꯎꯕ ꯀꯔꯤ ꯇꯧꯔꯒ ꯂꯩꯕꯤꯔꯨꯒꯦ ꯑꯁꯨꯝꯅꯕꯨ ꯀꯔꯝꯕ ꯃꯧꯅ ꯆꯠꯅꯒꯦ ꯑꯁꯤꯒꯨꯝꯕ ꯑꯁꯣꯏꯕ ꯃꯌꯥꯝꯁꯦ ꯍꯥꯏꯔꯨꯔꯁꯨ ꯌꯦꯡꯁꯤꯟꯕ ꯇꯥꯏ ꯃꯤꯃꯥꯡꯗ ꯑꯩꯅ ꯌꯥꯝꯅ ꯏꯕꯦꯝꯃꯕꯨ ꯌꯦꯡꯁꯤꯟꯕ ꯇꯥꯔꯤꯕꯅꯤꯅꯦ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯠꯄ ꯅꯠꯇꯦ ꯅꯣꯡꯃ ꯐꯥꯗꯣꯛ ꯇꯉꯥꯏ ꯐꯗꯕꯒꯤ ꯆꯠꯄ ꯑꯁꯤꯗ ꯌꯥꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯦꯛꯇ ꯃꯝꯕꯗꯤ ꯅꯠꯇꯦꯗꯅ ꯍꯩ ꯅꯆꯤꯟ ꯀꯟꯅꯨꯀꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥꯁꯤꯕꯨ ꯄꯣꯛꯂꯤꯕ ꯅꯅꯦꯝꯕꯣꯛꯅꯤ ꯋꯥꯔꯛ ꯋꯥꯌꯦꯜ ꯊꯨꯡꯗꯕꯗꯨ ꯇꯧꯅꯨꯀꯣ ꯏꯆꯥ ꯅꯨꯄꯥꯁꯤꯁꯨ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯉꯥꯡꯂꯤꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯃꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯅ ꯁꯨꯝꯗꯣꯏꯕ ꯀꯔꯤ ꯃꯔꯝ ꯆꯥꯔꯤꯒꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯄ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯦꯟꯅ ꯂꯨꯔꯕ꯭ꯔꯥ ꯑꯩꯉꯣꯟꯗꯒꯤ ꯑꯩ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯅꯣꯏ ꯋꯥꯏ ꯁꯪꯍꯧꯅꯕ ꯆꯠꯅꯤꯡꯕ ꯆꯥꯅꯤꯡꯕꯅ ꯅꯤꯡꯇꯧꯖꯍꯧꯔꯒꯦꯔꯣ ꯑꯄꯣꯛꯄꯤ ꯑꯩꯕꯨꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅꯤ ꯍꯦꯟꯅ ꯂꯨꯔꯦ ꯅꯠꯇ꯭ꯔ ꯅꯪ ꯑꯩꯕꯨ ꯍꯥꯠꯂꯨ ꯂꯥꯛꯑꯣ ꯑꯆꯧꯕꯅ ꯃꯥ ꯀꯔꯤꯅꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯗꯨꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯣꯏ ꯀꯩꯗꯧꯕ ꯆꯠꯂꯤꯅꯣ ꯍꯥꯏꯕ ꯄꯣꯠ ꯆꯩ ꯊꯩꯔꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯏꯃꯨꯡ ꯑꯁꯤꯗꯅ ꯆꯥꯅ ꯊꯛꯅꯕ ꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯅꯄꯥꯝꯗ ꯊꯩꯕ ꯀꯔꯤꯅꯣ ꯑꯩꯅ ꯊꯩꯗꯧꯔꯤꯕꯁꯤꯕꯣ ꯀꯔꯤ ꯂꯩꯗꯅ ꯀꯔꯤ ꯊꯩꯗꯧꯕ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯑꯁꯨꯝ ꯀꯟꯅ ꯈꯠꯅꯔꯛꯄ ꯑꯗꯨꯗ ꯑꯆꯧꯕ ꯃꯃꯥ ꯊꯝꯕꯥꯜꯅ ꯑꯗꯨꯃꯛ ꯉꯥꯡꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯑꯆꯧꯕ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯁꯅꯥꯍꯜꯕꯨ ꯐꯨꯔꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯈꯠꯅꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤ ꯆꯪꯗꯨꯅ ꯈꯝꯂꯝꯃꯤ ꯑꯃꯨꯕꯤ ꯑꯗꯨꯁꯨ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛꯇꯤ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯨꯕꯤꯅ ꯀꯔꯤꯒꯤꯅꯣꯅꯦ ꯅꯣꯏꯕꯣ ꯑꯗꯨꯝꯅ ꯈꯠꯅꯅꯨꯅꯦ ꯅꯆꯥꯁꯤꯡ ꯑꯁꯤꯗ ꯈꯠꯅꯕ ꯎꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯑꯉꯥꯡꯁꯤꯡꯁꯤ ꯀꯤꯔꯦꯅꯤ ꯅꯣꯏꯕꯣ ꯇꯣꯛꯑꯣ ꯑꯗꯨꯝ ꯇꯧ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯉꯥꯎꯕ ꯇꯥꯔꯦ ꯅꯣꯏ ꯅꯨꯡꯁꯤꯗꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤ ꯃꯤ ꯍꯔꯥꯎꯕ ꯇꯥꯔꯦ ꯅꯣꯏꯒꯤ ꯑꯁꯤꯒꯤ ꯃꯑꯣꯡꯁꯦ ꯎꯔꯒ ꯑꯃꯨꯕꯤ ꯑꯐꯕꯤ ꯁꯥꯗꯨꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯝꯃꯤ ꯃꯤꯃꯥꯡꯗ ꯑꯐꯕꯤ ꯁꯥꯕ ꯑꯃꯗꯅ ꯑꯃ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯔꯝꯃꯤ ꯁꯦꯜ ꯈꯔ ꯄꯥꯏ ꯍꯥꯏꯗꯨꯅꯁꯨ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇ ꯈꯜꯂꯝꯃꯤ ꯃꯤꯅꯁꯨ ꯇꯣꯝꯕꯨꯡ ꯑꯃꯗꯤ ꯑꯃꯨꯕꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯇꯣꯟ ꯑꯗꯨ ꯎꯔꯤꯔꯩ ꯈꯣꯏꯗ ꯎꯔꯤꯔꯩꯒꯤ ꯃꯁꯨꯅꯨꯄꯤ ꯊꯣꯏꯕꯤ ꯑꯗꯨ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯨꯡ ꯑꯗꯨꯁꯨ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯄ ꯎꯔꯝꯃꯤ ꯇꯣꯝꯕꯨꯡꯅ ꯏꯕꯣꯇꯣꯟ ꯍꯨꯔꯥꯟꯕ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯂꯣꯝꯕ ꯂꯥꯛꯏꯕ꯭ꯔꯣ ꯅꯪ ꯑꯩꯅ ꯊꯦꯡꯅꯒꯦ ꯉꯥꯏꯕ ꯀꯨꯏꯔꯕꯅꯤ ꯑꯉꯧꯕ ꯅꯨꯄꯤ ꯆꯣꯞꯄ ꯅꯪꯒ ꯃꯃꯥꯟꯕ꯭ꯔꯥ ꯑꯩꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯑꯍꯜ ꯑꯣꯏꯔꯒ ꯂꯦꯝꯗꯕ ꯑꯗꯨꯒꯨꯝꯕ ꯅꯪꯒ ꯊꯦꯡꯅꯅꯤ ꯃꯥꯌꯣꯛꯅꯅꯤ ꯈꯟꯕꯗ ꯑꯩꯁꯤ ꯑꯁꯣꯝꯗ ꯂꯥꯛꯀꯗꯕ ꯇꯜꯂꯕꯅꯤ ꯃꯤꯐꯠꯇ ꯃꯤꯅꯨꯈꯥ
ꯑꯁꯦꯡꯕ ꯍꯥꯏꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯂꯝꯃꯅꯤ ꯃꯥꯏꯕ ꯁꯥꯕ ꯅꯨꯄꯤ ꯆꯣꯞꯄ ꯏꯕꯣꯇꯣꯟ ꯑꯗꯨ ꯂꯩꯀꯥꯏ ꯃꯤꯅ ꯈꯥꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕꯣꯡꯅ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪ ꯉꯁꯤꯗꯤ ꯂꯩꯔꯝ ꯈꯪꯒꯅꯤ ꯂꯩꯀꯥꯏꯗ ꯄꯨꯁꯤꯟꯕ ꯍꯧꯔꯒꯦ ꯈꯔ ꯂꯩꯔꯕꯗꯤ ꯌꯨꯝꯗ ꯐꯥꯎ ꯄꯨꯁꯤꯜꯂꯛꯂꯅꯤ ꯑꯩꯁꯤ ꯃꯤꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯩꯅ ꯌꯦꯡꯕꯅꯤ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯏ ꯑꯃꯨꯕꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯣ ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯗꯧꯔꯤꯒꯦ ꯑꯩꯕꯨ ꯍꯅꯨꯊꯪ ꯑꯁꯤꯗ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯂꯝꯆꯠꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏ ꯇꯨꯀꯠꯆꯩ ꯊꯨꯏ ꯇꯥꯖꯅꯤꯡꯗꯦꯗ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯑꯁꯤꯗ ꯑꯩ ꯏꯀꯥꯏꯖꯩꯗ ꯃꯤꯅ ꯇꯥꯔꯒ ꯅꯨꯄꯥ ꯀꯧꯔꯒ ꯎꯅꯕꯗꯤ ꯏꯀꯥꯏꯗꯕꯅ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯣ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯣꯡꯅ ꯑꯃꯨꯕꯤꯕꯨ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ ꯑꯃꯨꯕꯤꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩ ꯃꯃꯨꯛꯇ ꯒꯟꯕꯤꯌꯣ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥ ꯊꯥꯗꯣꯛꯑꯣ ꯑꯁꯨꯝꯅ ꯐꯨꯅ ꯆꯩꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯒꯤ ꯎꯔꯤꯔꯩ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯆꯪꯗꯨꯅ ꯈꯝꯂꯝꯃꯤ ꯑꯃꯨꯕꯤ ꯇꯣꯝꯕꯣꯡꯅ ꯐꯨꯕ ꯑꯗꯨꯗ ꯈꯔ ꯊꯤꯅ ꯁꯣꯛꯂꯝꯃꯤ ꯎꯔꯤꯔꯩꯅ ꯑꯕꯣ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯦꯅ ꯇꯧꯔꯤꯕꯁꯤꯗꯤ ꯀꯅꯥꯗ ꯌꯦꯡꯍꯟꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯑꯕꯣ ꯀꯔꯤꯒꯤ ꯆꯤꯟ ꯈꯨꯝꯂꯨꯔꯤꯕꯅꯣ ꯇꯨꯃꯤꯟ ꯂꯩꯐꯝ ꯊꯣꯛꯄ ꯇꯧꯔꯒ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯂꯥꯎꯅꯤꯍꯦ ꯊꯝꯕꯥꯜꯅ ꯍꯩꯃꯥ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦꯗꯅ ꯁꯤꯗꯤ ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯑꯁꯨꯝ ꯇꯧꯅ ꯑꯃꯨꯕꯤꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯛꯅꯔꯝꯃꯤ ꯑꯃꯨꯕꯤꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ ꯑꯃꯨꯕꯤꯒꯤ ꯃꯄꯥꯝꯗ ꯂꯩꯈꯤ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯕꯤꯒꯤ ꯑꯅꯥꯕ ꯍꯪꯕ ꯊꯝꯕꯥꯜ ꯑꯃꯗꯤ ꯎꯔꯤꯔꯩ ꯂꯥꯛꯂꯝꯃꯤ ꯎꯔꯤꯔꯩꯅ ꯑꯕꯣ ꯂꯩꯇꯕ ꯖꯥꯠꯂꯅꯦ ꯍꯦꯛꯇ ꯆꯪꯂꯁꯤꯔ ꯏꯆꯦ ꯊꯝꯕꯥꯜꯅ ꯆꯪꯂꯁꯤ ꯏꯕꯦꯝꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜ ꯃꯣꯏ ꯏꯃꯨꯡꯁꯤ ꯀꯧꯕ ꯄꯥꯛꯅ ꯇꯥꯗꯕ ꯍꯣꯏ ꯍꯦꯛꯇ ꯆꯪꯂꯁꯤ ꯃꯅꯨꯡꯗ ꯂꯩꯕꯅ ꯇꯥꯗꯕ ꯑꯣꯏꯔꯝꯂꯅꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯎꯔꯤꯔꯩ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯊꯝꯕꯥꯜꯅ ꯀꯩꯗꯧꯔꯤꯕꯅꯣ ꯀꯧꯕꯁꯨ ꯇꯥꯗꯦ ꯅꯁꯥꯗꯨꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯤ ꯀꯣꯛꯁꯦ ꯈꯔ ꯅꯥꯔꯤꯌꯦ ꯑꯗꯩ ꯈꯨꯠꯁꯤꯁꯨ ꯁꯔꯨ ꯇꯦꯛꯄ꯭ꯔꯥ ꯈꯪꯗꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯎꯔꯤꯔꯩꯅ ꯈꯨꯠꯇꯨꯗꯤ ꯃꯃꯥꯡꯒꯤ ꯍꯌꯥꯏꯗ ꯌꯦꯡꯍꯟꯁꯤ ꯆꯠꯄꯕꯨ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯉꯝꯒꯗꯕ ꯑꯣꯏꯔꯗꯤ ꯆꯠꯁꯤꯗꯅ ꯀꯣꯛꯁꯤ ꯌꯥꯝ ꯅꯥꯔꯦꯅꯦꯍꯦ ꯑꯗꯨꯅ ꯆꯠꯅꯤꯡꯗꯦ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯑꯃꯗ ꯆꯠꯃꯤꯟꯅꯔꯨꯔꯁꯤ ꯊꯝꯕꯥꯜꯅ ꯍꯣꯏ ꯆꯠꯁꯤ ꯅꯁꯥꯗꯣ ꯍꯥꯟꯅ ꯀꯜꯍꯟꯈꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯆꯥꯁꯤꯡ ꯑꯁꯤꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯔꯦ ꯀꯔꯝ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯊꯝꯕꯥꯜꯅ ꯅꯆꯥꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕ꯭ꯔꯣ ꯂꯩꯔꯝꯒꯗꯕꯒ ꯃꯥꯟꯗꯦꯗ ꯃꯄꯥꯟꯁꯨ ꯑꯃꯠꯇ ꯊꯣꯛꯇꯦ ꯎꯔꯤꯔꯩꯅ ꯍꯣꯏꯅꯦ ꯑꯕꯣ ꯃꯄꯥꯟ ꯏꯄꯥꯜ ꯊꯣꯛꯂꯒ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯁꯨ ꯆꯠꯇꯦ ꯀꯗꯥꯏꯗꯒꯤ ꯈꯪꯅꯗꯧꯔꯤꯕꯅꯣ ꯑꯃꯨꯕꯤꯅ ꯈꯪꯅꯗꯁꯅꯨ ꯀꯩꯁꯨ ಕಾಯ್ದೆ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩ ꯑꯗꯨ ꯇꯤꯟꯅꯗꯣꯏ ꯁꯔꯨꯛꯅꯦ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯁꯅꯨ ꯏꯆꯥꯁꯤꯡꯒꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯑꯄꯥꯝꯕ ꯊꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯌꯥꯔꯣꯏ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯌꯥꯔꯣꯏ ꯑꯃꯠꯇ ꯊꯝꯕꯥꯜꯅ ꯑꯗꯨꯝ ꯇꯧꯅꯨꯅꯦ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯨꯏꯅꯤ ꯃꯁꯥ ꯃꯁꯥꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯈꯟꯖꯁꯅꯨ ꯌꯨꯝꯗ ꯑꯗꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯒꯅꯨ ꯃꯤ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯅ ꯂꯣꯏꯅ ꯇꯤꯟꯅꯒꯗꯕꯅꯤ ꯈꯪꯗ꯭ꯔꯦꯗꯕꯣ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯤ ꯏꯄꯨꯕꯣꯛꯀꯤ ꯃꯑꯣꯡ ꯑꯁꯤꯒ ꯇꯣꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯁꯨ ꯇꯜꯂꯤ ꯑꯃꯨꯕꯤꯅ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗꯅꯤ ꯑꯩꯁꯨ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯂꯤꯗꯧꯕꯁꯨ ꯍꯦꯛꯇ ꯍꯜꯂꯛꯂꯒꯅꯦ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯂꯥꯛꯄ ꯅꯪꯗꯦ ꯎꯔꯤꯔꯩꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯆꯦ ꯊꯝꯕꯥꯜ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯎꯔꯤꯔꯩ ꯑꯃꯗꯤ ꯊꯝꯕꯥꯜ ꯆꯠꯈꯤꯔꯝꯃꯤ ꯑꯃꯨꯕꯤꯅ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯃꯤꯋꯥꯒꯁꯨ ꯉꯥꯡꯉꯤ ꯃꯈꯣꯏꯗ ꯋꯥꯔꯤ ꯇꯝꯁꯤꯜꯍꯧꯗꯕꯁꯦ ꯆꯥꯛꯏꯗ ꯇꯝꯁꯤꯜꯂꯒ ꯈꯠꯅꯍꯜꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯁꯅꯥꯍꯜ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯇꯝꯄꯥꯛꯁꯨ ꯍꯦꯟꯖꯥꯡ ꯍꯦꯛꯄ ꯆꯠꯂꯝꯃꯤ ꯇꯝꯄꯥꯛꯅ ꯏꯆꯦ ꯁꯅꯥꯍꯜ ꯑꯕꯣꯛ ꯑꯃꯨꯕꯤꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯑꯥꯗ ꯂꯩꯔꯤꯕ ꯑꯗꯣ ꯁꯅꯥꯊꯣꯏ ꯍꯣꯏꯒ ꯇꯤꯟꯅꯍꯟꯅꯤꯡꯗꯕꯒꯤꯅꯤ ꯍꯥꯏꯅ ꯑꯗꯨ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯅꯁꯨ ꯈꯟꯗꯦ ꯍꯥꯏꯕꯁꯨ ꯍꯥꯏꯖꯗꯦ ꯑꯁꯤ ꯁꯦꯡꯗꯣꯛꯀꯦ ꯇꯧꯔꯒ ꯍꯦꯛꯇ ꯃꯇꯥꯡ ꯆꯥꯗꯕ ꯈꯪꯉꯦꯗ ꯑꯩꯁꯨ ꯃꯁꯤꯒꯤ ꯏꯕꯣꯛ ꯑꯃꯨꯕꯤ ꯍꯥꯏꯕꯁꯤꯅ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯇꯝꯗ ꯇꯝꯁꯤꯜꯂꯒ ꯅꯨꯡꯁꯤꯅꯍꯟꯗꯦ ꯃꯥꯅ
ꯑꯩꯈꯣꯏꯗꯤ ꯅꯣꯏꯗ ꯀꯌꯥꯗꯤ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯑꯕꯣꯛ ꯑꯃꯨꯕꯤꯒꯤ ꯄꯥꯎꯇꯥꯛ ꯑꯣꯏꯔꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯅꯩ ꯍꯧꯖꯤꯛ ꯃꯤ ꯈꯨꯗꯤꯡ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ ꯑꯃꯨꯕꯤ ꯑꯗꯨꯅ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯁꯤꯟꯗꯨꯅ ꯌꯨꯝ ꯀꯥꯏꯅꯕ ꯁꯤꯜꯂꯦ ꯍꯥꯏꯕ ꯑꯗꯨ ꯑꯃꯨꯕꯤꯒꯤ ꯃꯔꯝꯗ ꯃꯤ ꯀꯌꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯇꯣꯝꯕꯨꯡ ꯑꯗꯨ ꯌꯨ ꯉꯥꯎꯔꯒ ꯃꯧ ꯑꯃꯗ ꯉꯥꯡꯂꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯃꯤꯅ ꯌꯥꯝ ꯊꯤꯅ ꯐꯨꯗꯨꯅ ꯂꯝꯕꯤꯗ ꯇꯥꯔꯒ ꯂꯩꯔꯝꯈꯤ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔꯅ ꯃꯌꯨꯝ ꯌꯧꯅꯕ ꯄꯨꯔꯛꯂꯝꯃꯤ ꯑꯃꯨꯕꯤꯅ ꯀꯔꯤ ꯇꯧꯔꯦ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯅꯈꯣꯏꯅꯔꯥ ꯑꯍꯜ ꯑꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯤꯕꯁꯤ ꯅꯣꯏ ꯍꯦꯟꯃꯜꯂꯤꯀꯣ ꯅꯣꯏ ꯅꯍꯥ ꯑꯃꯅ ꯂꯝꯕꯤꯗ ꯇꯥꯔꯒ ꯂꯩꯔꯝꯕꯗꯒꯤ ꯄꯨꯕꯤꯔꯛꯄꯅꯤ ꯄꯨꯕꯤꯔꯛꯄꯒꯤ ꯍꯔꯥꯎꯒꯤꯗꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯑꯕꯣꯛ ꯑꯍꯜꯁꯨ ꯑꯣꯏꯔꯤ ꯃꯤꯕꯨ ꯅꯪꯗꯧꯅ ꯐꯠꯇꯕ ꯑꯣꯏꯅ ꯎꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯍꯥꯁꯤꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯃꯨꯕꯤ ꯏꯀꯥꯏꯅ ꯂꯩꯍꯧꯋꯤ ꯑꯁꯨꯝꯅ ꯑꯃꯨꯕꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯤꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯨꯕꯤ ꯏꯀꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯗꯦ ꯇꯣꯝꯕꯨꯡ ꯑꯗꯨꯁꯨ ꯃꯤꯅ ꯐꯨꯔꯛꯄ ꯑꯗꯨꯗꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯟꯕ ꯑꯣꯏꯔꯝꯗꯦ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯀꯅꯥꯁꯨ ꯆꯪꯕꯤꯔꯛꯂꯝꯗꯦ ꯑꯃꯨꯕꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯀꯅꯥꯅꯁꯨ ꯄꯥꯡꯕꯤꯔꯝꯗꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯂꯥꯏꯅ ꯋꯥꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯅꯥꯁꯨ ꯆꯪꯂꯝꯗꯦ ꯑꯃꯨꯕꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯎꯔꯤꯔꯩ ꯈꯣꯏꯗ ꯆꯠꯇꯨꯅ ꯎꯔꯤꯔꯩꯌꯥ ꯎꯔꯤꯔꯩꯌꯥ ꯎꯔꯤꯔꯩꯅ ꯀꯔꯤ ꯂꯩꯔꯦ ꯑꯕꯣꯛ ꯀꯩ ꯍꯥꯏꯒꯦ ꯏꯕꯦꯝꯃ ꯑꯕꯣꯛ ꯂꯥꯜꯂꯦ ꯑꯩꯅ ꯌꯨꯝ ꯀꯥꯏꯅꯕ ꯋꯥ ꯀꯌꯥ ꯍꯩꯖꯤꯟꯗꯨꯅ ꯈꯟꯅ ꯆꯩꯅꯕ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯕꯨꯕꯣꯛꯇꯣ ꯃꯤꯅ ꯐꯨꯔꯦ ꯍꯥꯏꯅ ꯌꯥꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯍꯧꯔꯦ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯊꯝꯕꯥꯜ ꯈꯣꯏꯗꯁꯨ ꯍꯥꯏꯖꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯈꯣꯏꯗꯁꯨ ꯆꯠꯇꯨꯅ ꯂꯥꯜꯂꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯣꯝꯕꯨꯡꯕꯨ ꯌꯦꯡꯕꯤꯔꯝꯃꯤ ꯇꯣꯝꯕꯨꯡ ꯂꯩꯀꯥꯏꯗ ꯃꯥꯅ ꯉꯥꯡꯗꯨꯅ ꯑꯐꯥꯎ ꯁꯥꯔꯨꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯣꯝꯕꯨꯡ ꯋꯥꯈꯜ ꯑꯣꯟꯗꯨꯅ ꯌꯨ ꯊꯛꯄ ꯇꯣꯛꯇꯨꯅ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯗꯨꯅ ꯑꯃꯒ ꯑꯃꯒ ꯇꯣꯔꯣꯠ ꯈꯣꯟꯗꯥꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ